ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯣꯐꯤꯌꯥ ꯊꯣꯡꯕꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯤꯒ ꯂꯩꯖꯔꯦ ꯑꯩ ꯉꯥ ꯕꯖꯥꯔ ꯇꯧꯗꯨꯅ ꯊꯝꯖꯔꯦ ꯑꯩ ꯉꯥ ꯕꯖꯥꯔ ꯇꯧꯕꯗꯣ ꯎꯠꯆꯔꯒꯦ ꯇꯧꯕ ꯃꯌꯥꯝꯁꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯃꯈꯣꯟꯗꯨꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩ ꯎꯠꯆꯔꯛꯇ꯭ꯔꯦ ꯁꯤꯗꯅ ꯆꯦꯅꯝ ꯂꯩꯖꯔꯦ ꯁꯣꯐꯤꯌꯥ ꯈꯪꯗꯦ ꯏꯂꯤꯁꯥ ꯈꯪꯗꯦ ꯊꯣꯡꯕꯁꯦ ꯆꯦꯅꯝꯅ ꯊꯣꯡꯉꯒ ꯍꯥꯎꯕꯅꯤ ꯑꯂꯨ ꯁꯤꯒ ꯂꯩꯖꯔꯦ ꯑꯂꯨ ꯌꯥꯝꯖꯟꯖꯔꯣꯏꯒꯦ ꯊꯥꯎ ꯁꯥꯗꯨꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯊꯥꯎ ꯁꯥꯗꯨꯅ ꯂꯩꯖꯔꯦ ꯑꯩ ꯒ꯭ꯌꯥꯁ ꯊꯥꯖꯔꯒꯦ आलू हापचनजरगे jangan menawar kalau saya nggak juga mah मशरूम हापचनजरगे लेजरे मोरग पत्ता नहीं समझारा yang tidak udah saja daga yang semua apa yang tentu dengan yang ini ini kalau kita belajar ya halus itu jauh semua lên kita makan ya
ꯌꯥꯅꯤ ꯌꯥꯝ ꯉꯥꯏꯍꯥꯛ ꯂꯣꯟꯖꯔꯤꯌꯦ ngahak lagi di sini di tengah dan jarak ini bukan jarak kalau jaraknya itu bisa mayam ay nga tungsuloy jare mayam matang chay siga ay video lo senjarage matong na nawa pa video kaya po to na ilagjage mayam nang si video na i like subscribe share to video o jare mayam